ꯊꯤꯕꯣꯡꯁꯤꯅ ꯂꯥꯎꯔꯤꯗꯤ ꯗꯨꯅꯤꯌꯥꯗ ꯍꯦꯟꯅ ꯆꯥꯔꯤꯕ ꯅꯣꯡꯃꯒꯤ 5-10ꯔꯛ ꯍꯦꯟꯅ ꯆꯥꯏ ꯑꯗꯨꯒ ꯌꯥꯡꯅ ꯀꯪꯉꯤꯗꯤ ꯅꯨꯡꯁꯤꯠ ꯍꯥꯏꯐꯦꯠꯇ ꯀꯟꯁꯤꯜꯂꯛꯄ ꯀꯥꯟꯗ ꯄꯥꯏꯒꯦ ꯇꯧꯋꯤ ꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯆꯥꯒꯟꯕ ꯖꯪꯒꯪꯕ ꯁꯨꯒꯟꯕ ꯂꯩꯔꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯤꯅꯦꯕ ꯊꯤꯕꯣꯡ ꯂꯥꯎꯕ ꯖꯪꯒꯪꯕ ꯂꯩꯔꯕ ꯍꯥꯏꯗꯣ ꯆꯥꯒꯦ ꯂꯣꯏ ꯆꯥꯒꯦ ꯃꯄꯥ ꯀꯅꯥꯝꯕꯗ ꯂꯣꯏꯁꯤꯟꯖꯔ ꯅꯨꯄꯤ ꯑꯃꯁꯨ ꯐꯪꯕ꯭ꯔꯥ ꯐꯪꯗꯦ ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯄꯥꯏꯍꯧꯗ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯍꯧꯗ ꯅꯨꯡꯗꯤ ꯉꯥꯎꯆꯠꯅ ꯇꯥꯕ ꯁꯨꯝ ꯉꯥꯎꯔꯛ ꯇꯥꯕ ꯁꯤ ꯃꯇꯥꯡꯁꯤ ꯏꯃꯥꯟꯅꯕ ꯑꯃ ꯍꯥꯏ ꯅꯪ ꯉꯥꯎꯗꯧ ꯀꯨꯏꯗ꯭ꯔꯦ ꯀꯨꯏꯗꯧ ꯅꯠꯇ꯭ꯔꯃꯤꯅꯦ ꯉꯥꯎꯔꯕꯅꯤꯅꯦ ꯉꯥꯎꯕ ꯍꯧꯕ ꯀꯨꯏꯔꯕꯅꯦ ꯅꯪ ꯈꯪꯗꯕꯩꯅꯦꯕ ꯉꯥꯎꯔ ꯐꯩꯔꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯕꯨꯗꯤ ꯐꯖꯅ ꯍꯩꯌꯦ ꯏꯊꯟꯇꯅ ꯃꯤ 30ꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡ ꯍꯩꯔꯤꯕ ꯃꯤꯅꯤ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯦ ꯈꯜꯂꯤꯒꯦ ꯅꯣꯏꯅ ꯀꯩ ꯀꯥꯟꯗꯕꯗ ꯁꯛ ꯊꯤꯖꯔꯁꯨ ꯃꯒꯨꯟ ꯂꯩꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯤ ꯇꯧꯕ ꯐꯪꯗꯕ ꯋꯥꯅꯤ ꯁꯛꯁꯦ ꯐꯖꯃꯟꯕꯗ ꯅꯨꯄꯤ ꯃꯥꯟꯕꯩ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯁꯛꯇꯣ ꯊꯤꯔꯒ ꯅꯨꯄꯥ ꯃꯥꯟꯅ ꯄꯣꯛꯑꯝꯃꯒꯗꯤ ꯄꯥꯝꯕꯤꯗꯧꯕ ꯁꯛꯅ ꯇꯦꯡꯉꯩ ꯐꯖꯊꯣꯛꯑꯦ ꯑꯗꯨꯅ ꯐꯖꯔꯃꯤꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯂꯤꯂꯥ ꯀꯨꯝꯕꯤ ꯃꯥꯜꯂꯦ ꯑꯗꯨꯗꯗꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ